सिलोपगी मतम मयाई ओइरप ओइ हाइबदी नुमि चामगा कुंथ्रानि दगिना चामगा कुंथ्रागा मंगा फबो ओइ फवसी मरु से मयाई ओइरप चाउ यमदी चाबद महौ यामना लै अतै अतै कानबदी करी लैगे ए यामना लैखरजानी फव असि मसा यामना पोकपद नतनने साहुपन हौबसु ngami amadi फौ चरोंग amada फौ मरु चनी यांखै दगिना चहुम फौ पालिबनिने तामो अदुदी यामना फवजानी ने मदुद नते बेमा लोको मतमदने ओथोक फजना पुथोक्तुना लौमी सिंबु कानब पीरिबनिने तामो मधु कदाइदनो फंगिसिबो से मयामना हेन खंगनरिबा पांथोइबि सीट हाउस खोयाथों पुखरी अचोबा मना अदुगा मोबाइल नंबर हाइरोरा होय हाइरो तामो 813 284 37 46 अदुगा मनाक नक रिटेलर सिंगदा पुनमक फंगलबनी तामो आई सुंगा सिबक हेक चलगने हेक तलौरुबा तारे ममिंग दु करी हाइबा एराइस एजेट 8433 DT हाइबने तामो यस बायर क्रॉप साइंस लिमिटेड की एराइस एजेट 8433 DT अहनबदा मरु ओइबा पाव नोंग चुरबसु मियाम होपना सरुक यादुना कुनगा माथोय सुबा ग्रेट जून अपराइजिंग यूनिटी डे की थौरम पांगथोखरे ngमखै कनबगी इहौदा थवाई कटख्रबा थौबा अथौबिसिंगदा इकाई खुमनखरे मणिपुर कन्ननबगी दमक येकनबा मसक खंगदोकदबनी हाइना जॉय चंद्र कोंथौजमना फोंदोरकले लोइनना जून 19 मथंग चहिदगी स्टेट हॉलिडे लाउथोकपियो हाइना जॉय चंद्रना मखा ताखरे उमंगी लम ngakpada sisinanaba nongmai chama laikhre nongmai kapagi training hokre manipur da forest protection force ki battalion ama lengbagi tangai fadaba leiri chief minister n biren yaungna lenga ki minister amata haikal laikat tambada saruk yakhidre hairi जून 19 की थौदोक बीजेपी की मतमदा थोखिबनी हाइना फोंदोरकले अग्निपथ स्कीम हौदोक्त्रबदी खोंजंग चंगचिलगनी हाइदे सही मंगा की नुपी मचा अमबु अहानबे स्कूल काबा नुमिता इकाई खुमनबा मांगहन बिखिबा बेन डाइबर फाटोक पीख्रे थांगमैबंदा बॉम पखाई हलमले अंद्रोदना बॉम लेरमले हाइदे बस सिंगदा हक्सांगी फिबम तोंगालबा सिंगी रेम हापीद्रे मफम कयादा सिंग निंखाइबा लंबी नमथबदगी इम्फाल जिरीबाम लंबी फाउनद्रे हाइरी लोकेन सेंग FCI दा लेहनना बवा खनख्रे हौखिबा पुंगुनगा मरीदा मणिपुर दा COVID-19 positive case ama thengnare hauji active case ani leiri amadi lambi mayai da thariba pambi singi masa marengna khudong thiningai oihale khurumjari morning newspaper reading tabiriba singbu pusparani laisomna taram noksari ngasi ingagi kunga mathoi nipan ba inglising ani kudgani thoi jun gi tarik 18 नोमाइजिंग नुमित असिगी मरु ओइबा पाउसिंग संदोकना पिजरी हौखिबा कुमजा इंग्लिशिंग अनि अमगी जून 19 दा मणिपुर गी ngमखै कन्नना बाहौरखिबा मियामगी इहौदा थवाई कटख्रबा थौबा अथौबी 19 गी अताफम ओइखिबा इम्फाल गी केक्रुपाता लैबा निक्सिंग खुबम दंगरांग मसक नारबा मियोय क्या मरुम तोंगान बा सिविल सोसाइटी ऑर्गेनाइजेशन सिंगी लुसिंग बसिंग फुरुप कया गी लुसिंग बसिंग इमा इबेल अहल लमन महैरोय क्याना हेकल लेकत तमदुना इकाई खुमनबा उतख्रे
ꯊꯧꯔꯝ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ UCM ꯑꯃꯁꯨꯡ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯛꯀꯣꯟꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤ ꯑꯣꯐ ꯗ 21st ꯒ꯭ꯔꯦꯠ ꯖꯨꯟ ꯑꯄꯔꯥꯏꯖꯤꯡ ꯌꯨꯅꯤꯇꯤ ꯗꯦꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯃꯥꯡ ꯆꯍꯤ ꯑꯅꯤꯗ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯂꯨꯗ꯭ꯔꯕꯅꯤ꯫ ꯍꯧꯈꯤꯕ ꯑꯍꯤꯡꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯌꯥꯏ ꯑꯣꯏꯔꯞ ꯀꯟꯕ ꯑꯀꯟꯕ ꯅꯣꯡ ꯆꯨꯕꯒꯤ ꯃꯔꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯀꯦꯀ꯭ꯔꯨ ꯄꯥꯠꯇ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯅꯈꯤ꯫ ꯑꯀꯟꯕ ꯅꯣꯡꯖꯨ ꯑꯁꯤꯅ ꯑꯁꯤꯟ ꯑꯔꯥꯡ ꯇꯧꯔꯤꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯃꯈꯩ ꯃꯥꯌꯣꯛꯅꯖꯔꯒꯁꯨ ꯁꯦꯡꯂꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯆꯥꯡꯗꯤ ꯑꯗꯨꯃꯛ ꯋꯥꯡꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯣꯕꯖꯥꯔꯕꯦꯟꯁ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝ ꯑꯃꯁꯨꯡ ꯑꯣꯕꯖꯥꯔꯕꯦꯟꯁ ꯀꯃꯤꯇꯤꯒꯤ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯐꯩꯔꯣꯏꯖꯝ ꯅꯟꯗꯣꯂꯨꯋꯥꯡ, UCMꯒꯤ ꯀꯟꯁꯜꯇꯦꯇꯤꯚ ꯃꯦꯝꯕꯔ RK ꯔꯅꯦꯟꯗ꯭ꯔꯖꯤꯠ, ꯑꯃꯨꯀꯣꯒꯤ ꯀꯟꯁꯜꯇꯦꯟꯠ ꯏꯇꯣ ꯇꯣꯡꯕ꯭ꯔꯝ, UCMꯒꯤ ꯀꯟꯁꯜꯇꯦꯇꯤꯚ ꯏꯕꯣꯇꯣꯝꯕꯤ ꯈꯨꯃꯟ, ꯄꯣꯏꯔꯩ ꯂꯩꯃꯔꯣꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ L ꯃꯦꯝꯆꯧꯕꯤ, ꯀꯪꯂꯩꯃꯩꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ Y ꯂꯩꯔꯤꯛ ꯂꯩꯃ, ꯑꯝꯀꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ L ꯉꯥꯟꯕꯤ, ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯑꯦꯗꯚꯥꯏꯖꯔ S ꯀꯃꯂꯥꯀꯥꯟꯇ ꯁꯤꯟꯍꯥ, ꯃꯔꯨꯞ ꯋꯤꯛꯂꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯦꯗꯤꯇꯔ RK ꯇꯔꯨꯟꯖꯤꯠ, ꯃꯤꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯟꯊꯧꯖꯝ ꯔꯟꯖꯤꯞ ꯁꯤꯡ, ꯁꯪꯒꯤꯠ ꯅꯥꯇꯛ ꯁꯣꯁꯥꯏꯇꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯤꯄꯛ ꯀꯨꯃꯥꯔ, ꯑꯝꯌꯥꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯟ ꯈꯦꯇ꯭ꯔꯤꯃꯌꯨꯝ, ꯂꯝꯂꯥꯟ ꯒꯨꯞꯄꯤ ꯚꯤꯂꯦꯖꯀꯤ ꯆꯤꯐ ꯊꯥꯎ ꯖꯇ꯭ꯔꯥ ꯆꯣꯊꯦ ꯀꯕꯨꯏ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K ꯍꯤꯔꯥ ꯀꯕꯨꯏ, ꯎꯔꯥꯟ ꯆꯤꯔꯨꯒꯤ ꯆꯤꯐ ꯁꯩꯂꯦꯟꯂꯥꯟ, ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯗꯣꯛꯇꯔ ꯔꯍꯤꯖꯨꯗꯤꯟ ꯁꯦꯈ, ꯍꯩꯀꯛꯄꯣꯛꯄꯤ ꯇꯔꯥꯎꯒꯤ ꯆꯤꯐ ꯂꯝꯇꯥꯆꯥꯎ ꯇꯔꯥꯎ, ꯀꯣꯝ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯆꯨꯡꯖꯥꯍꯥꯎ ꯁꯔꯇꯣ ꯑꯥꯏꯃꯣꯜ ꯇ꯭ꯔꯥꯏꯕꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯥꯏꯂꯣꯟ A ꯁꯥꯟ ꯑꯥꯏꯃꯣꯜ, ꯀꯣꯏꯔꯦꯡ ꯌꯨꯠ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯣꯏꯄꯨ ꯀꯣꯏꯔꯦꯡ, ꯀꯨꯔꯨꯝꯔꯦꯡ ꯀꯥꯎꯟꯁꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯝꯁꯣꯀꯥꯝ ꯕꯥꯄꯨꯏ, ꯂꯥꯏꯀꯣꯠ ꯈꯥꯔꯝꯒꯤ ꯆꯤꯐ RK ꯁꯩꯅꯦꯒꯤꯔ, ꯑꯋꯥꯄꯜꯂꯤ ꯈꯨꯕꯝ ꯀꯁꯥꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ S ꯃꯅꯤꯃꯣꯍꯜꯅꯆꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯨꯝꯖꯥ ꯏꯪ 2001ꯒꯤ ꯖꯨꯟ 19ꯗ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯉꯥꯛꯅꯅꯕꯒꯤ ꯃꯤꯌꯥꯝꯅ ꯍꯧꯈꯤꯕ ꯏꯍꯧ ꯑꯗꯨꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡ ꯂꯥꯡꯉꯊꯦꯜ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯑꯣꯀ꯭ꯔꯝ ꯔꯥꯃꯥꯅꯟꯗ, ꯎꯔꯤꯄꯣꯛ ꯈꯣꯏꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯇꯣꯟꯖꯝ ꯔꯥꯖꯀꯨꯃꯥꯔ, ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯣꯏꯔꯥꯡꯄꯨꯔꯦꯜꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ RK ꯇꯝꯐꯥꯁꯅꯥ, ꯌꯥꯏꯁ꯭ꯀꯨꯜ ꯖꯟꯃꯁꯊꯥꯟꯗꯒꯤ ꯊꯣꯛꯆꯣꯝ ꯂꯂꯤꯠ, ꯀꯩꯁꯥꯝꯊꯣꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏꯗꯒꯤ ꯕꯁꯁꯄꯇꯤ ꯃꯌꯨꯝ ꯅꯥꯎꯆꯥ, ꯂꯤꯋꯥ ꯂꯝꯕꯤ ꯃꯥꯏꯕꯝ ꯂꯩꯀꯥꯏꯗꯒꯤ ꯈꯣꯏꯁꯅꯥꯝ ꯁꯤꯡꯍꯖꯤꯠ, ꯅꯥꯎꯔꯦꯝꯊꯣꯡ ꯇꯈꯦꯜꯂꯝꯕꯝ ꯂꯩꯀꯥꯏꯗꯒꯤ ꯑꯃꯣꯝ ꯔꯥꯖꯦꯟ, ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯔꯣꯃꯤꯌꯣ, ꯄꯣꯔꯣꯝꯄꯥꯠ ꯊꯋꯥꯟ ꯊꯥꯕ ꯂꯩꯀꯥꯏꯗꯒꯤ ꯁꯒꯣꯜꯁꯦꯝ ꯁꯨꯔꯆꯟꯗ꯭ꯔ, ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗꯒꯤ ꯒꯨꯔꯨꯃꯌꯨꯝ ꯗꯠꯇ ꯁꯔꯃ, ꯈꯥꯒꯦꯝꯄꯜꯂꯤ ꯄꯟꯊꯥꯗꯒꯤ ꯔꯤꯁꯤꯀꯥꯟꯇ ꯌꯨꯝꯅꯥꯝ, ꯆꯤꯉꯥꯃꯈꯥ ꯏꯔꯣꯝ ꯂꯩꯀꯥꯏꯗꯒꯤ ꯊꯤꯉꯣꯝ ꯔꯣꯕꯤꯟꯗ꯭ꯔꯣ, ꯅꯣꯡꯃꯩꯕꯨꯡꯗꯒꯤ ꯊꯣꯛꯆꯣꯝ ꯋꯤꯜꯁꯟ, ꯑꯋꯥꯡ ꯈꯨꯅꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯕꯨꯡꯕꯝ ꯚꯥꯔꯠ, ꯈꯣꯏꯖꯨꯃꯥꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯊꯧꯗꯥꯝ ꯒꯨꯅꯦꯁꯣꯔ, ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗꯒꯤ ꯀꯣꯟꯁꯝ ꯀꯥꯃꯦꯁꯣꯔ, ꯑꯋꯥꯡ ꯁꯦꯛꯃꯥꯏꯗꯒꯤ ꯃꯌꯥꯡꯂꯝꯕꯝ ꯃꯅꯤꯀꯥꯟꯇ ꯑꯃꯁꯨꯡ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗꯒꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯖꯤꯕꯅꯦ꯫ ꯊꯧꯔꯝ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯌꯀꯥꯏꯔꯣꯟ ꯁꯛꯇꯨꯅ ꯍꯧꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯌꯨꯛ ꯄꯨꯡ 9ꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯕꯖꯥꯔꯕꯦꯁꯟ ꯀꯃꯤꯇꯤꯒꯤ ꯊꯧꯄꯨꯕꯁꯤꯡꯒ ꯂꯣꯏꯅꯅ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝꯗ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯤꯖꯔꯤ꯫ ꯂꯩꯁꯨ ꯀꯠꯈꯤ꯫ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯑꯃꯨꯛꯀꯣ ꯑꯃꯗꯤ UCMꯒꯤ ꯐꯤꯔꯥꯜ ꯃꯈꯣꯡꯗ ꯊꯧꯃꯤꯁꯤꯡꯅ ꯀꯣꯏꯅ ꯂꯦꯞꯇꯨꯅ ꯕꯦꯟ ꯄꯥꯔꯇꯤ ꯑꯃꯗꯤ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ꯫ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯅꯈꯤ꯫ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯀꯌꯥ, ꯅꯔꯁꯤꯡ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏ ꯀꯌꯥ,
civil society organization amasung mahairoi lup kayagi thomi kyasu saruk yakhi Rajya Sabha ki MP su oriba Manipur gi ningthau lesem basana jawba BJP Manipur Pradesh ki President A Sarda Moirang Assembly Constituency ki MLA Thongam Santi Wangkhai Assembly Constituency ki MLA Thangjam Arul Kumar Manipur Pradesh Congress Committee ki President su oriba Wangkhem AC ki MLA Kaisa Mega Chandra na jingba masak nairaba mioi kyasu haikalekat tambagi thaurom asida saruk yakhi Thaurom asida wangang laduna Observation Committee ki Chairman su oriba UCM gi President Joy Chandra ko thaujam na hai Manipur gi ngamkhai kanana bagi damak thawai na pontha pi khraba athoba thobi tarani pan gi khubamda ikai khumna bo utpagi thaurom asi Manipur miyam pumna makini maram asina numit asida government employees singsu saruk yaba phangnana ba mathangi sahi dagi di numit asibu state holiday lauthokpiu Haribu wafam asida yelakba mioi sing ado Manipur gi apunbagi saktamda singnaba mioi singni haina laufam thoi numit asi matam amagi chief minister o ibobigi matamdadi suti lauthokhlambani haiki Manipur manungda Greater Nagaland natraga Kukiland haibana singba machet tabagi wafam pusilakpa yaba ngamloi lamdam asida khunda minariba phurup kanglo pumnamakna aigi haiba wakhal thadoklaga aikhoi pumnamakki wakhalna mang tharaga hingminanaba honase Haukiba kumja Englising ani amagi June amadi July thada thokiba thaudok adu kari maramdagi thokibano haiba pumnamakna khangnarabani adubu matam adugi miyamda phaukiba ithil amadi China adu tattatana kauthokna bagum tawi madubu ningsingduna ngasigi mirol asinasu Manipur gi ngamkhai gi damak sibaki dana thengnaminaba mathau tai hainasu thamki Umangi lam nomagi mangsilakpa amasung lanai mioi kyana lam khopchilaga yum kai sajilakpana singba thingnana bagi pandamda forest guard sing nongmai pahenana ba thorang loikre thorang asigi makhada nongmai chama laikre forest ki staff chama hauji nongmai kapagi training tauba hokre thajaba yaba mafamdagi phangba pauna hai forest department ki oina forest guard amadi umang ngakpada mathau tawriba singda pigadaba nongmai chama leisin badagi manungda Humpuna double barrel DVVL gun ni aduga topani phu amana pump action gun repeater ni nauna leiraba nongmai sing asiga loinana forest ki staff sing asi hauji pangai da leiba Manipur Police Training College ta nongmai kapagi training tawri pau asina makhata na hai nongmai kapagi training asi lakliba July 9 da loiragani aduga umang manghaliba mafam kya marumda mathau tongnana ba tharagani Training Tauribasing asigi manungda forester, deputy ranger, forest guard na jingba kaya su yauri, makhoi chamasi nataba topa humbudra amasu, luang sangbamda laiba forest ki oijaba training center da forest guard ki training tauba haukre, Manipur ki hauji recorded ta lairiba forest area si square kilometer lising tara taret chamri tara nipani masigi manungda reserve forest ki oina square kilometer lising amaga Chamri humputaret yauri protected forest ki area na square kilometer lising mari chamaga humbudra mathoini aduga unclassed forest na square kilometer lising tara mathoi chatret mari funi hauji mathau tawriba forest guard sing natraga umang ngakpada sizinariba staff ki masing asi yenglaga forest guard amana square kilometer kunthra taruk ngakpagi tangai fadaba lei masi hectare da onthokpa taragadi hectare lising kunthra ga taruk ni Asuk pak chawkraba umangi saruk asibu forest guard amana ngakpa haibasi oithokpa yaroi masigi sumathakta state asigi law and order asina maram oiraduna umang ngakpagi thodang logadoriba forest guard sing asi yamdrabada makhoi mari natraga mangadi punna thabak tawminaba tai maram aduna hauji lairiba forest department ki staff Samri Romasina Pak Chauraba Manipur gi protected forest amasung reserve forest area sing ngakpa haibasi oithokpa yaba maram leite maram aduna Manipur gi ojaba forest protection force ki battalion ama lingbagi tangai fadaba leire haina forest punungsi jaba mioi kharana phongdorakle battalion ama haibasida mioi chani pandagi lising ama phawba thamgatabani makhoida matamga chunaba khulai pibagi tangai fadaba su lei maramdi umang kokthoklaga popi pambi thariba mioi kya ama aphaba makhalgi nongmai paiba lalholup singna back tawraga lei maram aduna forest ki gatsu assam da tawbagumna tangai fadragadi
AK-47 राइफल फाउबा पाइहलक्पा याबगी ओइथोकपा लैगनी हाइरे मणिपुरदा चलाइरिबा लेंगाकी अमदि लनाइबा सिंगदा लमदम असिगी हक्सांगी फिबम तोंगालबा मियोइ सिंगना तोंगबा याननबा व्हील चेयर लैम्प यावबा मत्ता यावदे मसिना हक्सांगी फिबम तोंगालबा मियोइ सिंग चथोक चसिनदा चाउना खुदोंचादबा मायोकनादुना लाक्ली हक्सांगी फिबम तोंगालबा सिंगना चथोक चसिनदा खुदोंचाहननबगीदमक व्हील चेयर लैम्प असी तोंगान तोंगानबा पैसेंजर गाड़ी सिंगदा तोंगानबा डिजाइन तौदुना हापनरी इंडिया की लेंगाक अतोपा स्टेट सिंग अमदि अतोपा लेबाक सिंगददी हक्सांगी फिबम तोंगालबा मियोइ सिंगीदमक अखनबा मित्यंग चंगदुना व्हील चेयर लैम्प हापनरी अदुबु स्टेट असिददी व्हील चेयर लैम्प हापा पैसेंजर गाड़ी अमत्ता लैतबना गाड़ी सिंग असिगी स्टेयर काननबा होनबदा चाउना अवाबा मायोकनै स्टेट असिदा लेंगाक नसिगुम्बा मियोइ कांगलुप असिगिदमबा अखनबा मित्यंग चंगबिदबना हक्सांगी फिबम तोंगाना हिंगलिबा मियोइ सिंगदी युमदगी मपान थोकपा ngamdre कुमजा इं 2013 की सेंसस रिपोर्ट मतुंग इना इंडिया अपुनबा मिसिंग क्रोर चामगा कुनगा माथोई की मनुंगदा क्रोर 2,59,000 दी हक्सांगी फिबम तोंगाना हिंगलिबा मियोइ सिंगनी मसिगी मनुंगदा मणिपुरगी ओइना अपुनबा मिसिंग 1,59,000 लिसिंग यांखै तरुक असिगी मनुंगदा चाही कांगलुप खुदिंगमकी नुपा 1,38,000 चामगा हुम्बुद्रागा मरी अमसुंग नुपी 1,19,8 सहूम हुम्बुद्रागा हुमदोई पुन्ना 1,59,948 ती हक्सांगी फिबम तोंगाना हिंगलिबने मखोइसिंग असिगिदमक खल्लगा स्टेट असिदा लेंगाकना मसुंग लनाई ओइना चलाइरिबा पैसेंजर गाड़ी मरु ओइना बस ता तोंगानबा डिजाइन तौदुना व्हील चेयर लैम्प हापतुना सेमदोकपा यामनमक मथौ तारे फूड कॉर्पोरेशन ऑफ इंडिया FCI ना अतोपा स्टेट सिंगदगी वालुबा चेंग पुसिलकलगा मणिपुरगी मियामदा फंगहलिबसिगी महुत्ता लोकेनगी चेंग लौमी सिंगदगी वालगा अताबा ममलदा फंगहननबगी मतंगदा चीफ मिनिस्टर नोंथोंबम बिरेन चियार लौदुना ngarang FCI की मरु ओइबा थौपुबा सिंगा वा खनख्रे मिफम असिगी मतंगदा कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन मिनिस्टर एल सुसिंद्रोना फोंदोरकपदा लौमी सिंगना हौजे हौजिक मखोय मखोयगी पुकैदा पैदुना थमलिबा फौसिंग योनबा सित्रे हाइबगी वकत अमा लैरिबसी कोहननबा अमसुंग स्टेट असिगी मियामदा लोकेनगी चेंग फंगननबगी पांदम मखादा लेंगाक असिना मिनिस्ट्रीदा मणिपुरदगी चेंग वानबिननबा तकनदुना लाखिबने वाफम असि मिनिस्ट्रीनसु याबगा लोइनना थबक्तो ओंथोकननबा FCI गी रीजनल डायरेक्टर नलुसिंगबा टीम अमा चीफ मिनिस्टर उननबा लाखिबने ngarang ayuk mahak masamag yauna chief minister gi conference hall da FCI gi team ga wari sanare makhatana chengi mamal lepthokna na ba masung tawpham thokpa thabak sing paikhatna na ba lakliba ningthauka ba numita khanaba mifam ama pangthokani mifam asida saruk yana na ba manipur gi maming leraba lomi singsu chebaw pikhre mifam madu mahaki office da pangthokani amasung anoba thorang asigi chapchaba mawong ama numit asida khanglaba yai मणिपुर की मियाम द नेशनल फूड सिक्योरिटी एक्ट की मखादा लुपा अहुम पीरगा फंगलिबा चेंग असिगी महुत लोकेन चेंगना सिलहननबगीदमक चेंग किलोग्राम अमदा लुपा 30 दगी 38 फावबगी मनुंगदा पीरगा लेहननबा थौरांग तौरी फौदना किलो अमदा लुपा 19 दगी 19 फावबगी मनुंगदा वालहननबा थौरांग तौरी मखोइना तांगना लेरबा चेंग सिंग अदु स्टेट की कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन डिपार्टमेंट पिरकलबा मतुंगदा अखोइगी लाइरबा मियामदा लुपा अहुम फंगननबा थबक लौखतकदौरिबनी हाइखे लेंगा की वार ऑन ड्रग की मखादा चथबा ड्राइव थौबाल डिस्ट्रिक्ट पुलिस अमदी बिष्णुपुर डिस्ट्रिक्ट पुलिस की कमांडो टीमना तोंगान मफम अनिदगी नुपी मरी याउना मियोय मंगा मयाई काबा ड्रग कोनना फारे पुलिस की पाउनहाई कक्चिंग डिस्ट्रिक्ट पुलिस की कमांडो टीमना इम्फाल मोरे लंबी की पलेन लाइमनाइदा फ्रिस्किंग चेकिंग चथबदा नुपी अनि मयाई काबा हीरोइन पाउडर ग्राम 713 कोनना फाखी फारबा नुपी अनि असि टेक्नोपलदगी साइचांग मोलनोय खुलदगी लंभा हौकिप चाही 19 मपुरोइबा ओनथांग हौकिप खुलसिमक्तदगी
ꯂꯦꯠꯈꯣꯒꯤꯜ ꯍꯧꯀꯤꯞ ꯆꯍꯤ 19 ꯑꯄꯣꯛꯄ ꯑꯣꯟꯊꯥꯡ ꯍꯧꯀꯤꯞ ꯇꯦꯡꯅꯧꯄꯜꯒꯤ ꯈꯣꯅꯣꯝꯐꯥꯏ ꯚꯤꯂꯦꯖꯇꯒꯤ CH ꯅꯩꯅꯩꯀꯤꯝ ꯃꯥꯇꯦ ꯆꯍꯤ 24 ꯃꯄꯨꯔꯣꯏꯕ CH ꯆꯨꯡꯂꯦꯠ ꯃꯥꯇꯦ ꯑꯃꯗꯤ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 1 ꯖꯥꯏꯂꯦꯟꯐꯥꯏꯗꯒꯤ ꯅꯦꯡꯅꯩꯆꯣꯡ ꯍꯧꯀꯤꯞ ꯃꯄꯨꯔꯣꯏꯕ ꯄꯥꯎꯉꯝ ꯍꯧꯀꯤꯞꯅꯤ ꯃꯈꯣꯏ ꯃꯔꯤꯅ ꯇꯣꯡꯂꯒ ꯂꯥꯛꯄ ꯀꯥꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ MN02A4499 ꯑꯁꯤ ꯈꯥꯝꯂꯒ ꯆꯦꯛ ꯇꯧꯕꯗ ꯁꯥꯄꯣꯟ ꯀꯦꯞ 50ꯗ ꯍꯥꯞꯄ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ ꯒ꯭ꯔꯥꯝ 710 ꯌꯥꯎꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯐꯥꯕꯅꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗꯒꯤ ꯐꯪꯂꯕ ꯗ꯭ꯔꯒ ꯑꯗꯨꯒ ꯀꯣꯟꯅꯅ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37ꯒꯤ ꯃꯐꯝ ꯈꯔꯗ ꯅꯝꯊꯈꯤꯕ ꯅꯤꯡꯈꯥꯏꯈꯤꯕꯗꯒꯤ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝ ꯐꯥꯎꯅꯗ꯭ꯔꯦ ꯈꯣꯡꯁꯥꯡ ꯇꯃꯦꯡꯂꯣꯡ ꯂꯝꯕꯤꯒꯤ ꯈꯣꯡꯁꯥꯡꯗ ꯅꯨꯡꯖꯥꯎ ꯑꯃꯁꯨꯡ ꯂꯩꯅꯥꯡ ꯃꯌꯥꯝ ꯇꯛꯊꯔꯛꯈ꯭ꯔꯦ ꯌꯨꯝ ꯑꯃꯁꯨ ꯅꯝꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯈꯣꯡꯁꯥꯡꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯆꯨꯔꯛꯈꯤꯕ ꯑꯀꯟꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 8 ꯂꯣꯝ ꯇꯥꯕ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯈꯣꯡꯁꯥꯡꯗ ꯐꯨꯠ 30 ꯔꯣꯝ ꯈꯔ ꯍꯦꯟꯅ ꯏꯁꯤꯡ ꯄꯥꯊꯣꯛꯂꯒ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯇꯪꯈꯥꯏ ꯍꯦꯟꯅ ꯅꯤꯡꯈꯥꯏꯈꯤꯕꯅꯤ ꯅꯨꯡꯕꯥ ꯑꯃꯁꯨꯡ ꯀꯝꯕꯤꯔꯣꯜꯒꯤ ꯃꯔꯛꯇꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄꯔꯤꯡ ꯑꯁꯤꯗ ꯁꯦꯝꯕ ꯗꯥꯏꯚꯔꯁꯟ ꯔꯣꯗ ꯑꯃꯁꯨ ꯅꯤꯡꯈꯥꯏꯕꯗꯒꯤ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯦ ꯀꯝꯕꯤꯔꯣꯟꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯅꯨꯡꯕꯥ ꯑꯃꯁꯨꯡ ꯀꯝꯕꯤꯔꯣꯟꯒꯤ ꯃꯔꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤꯗ ꯁꯥꯕ RCC ꯊꯣꯡ ꯑꯃꯒꯤ ꯊꯕꯛ ꯁꯨꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯕꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯕ ꯌꯥꯅꯅꯕ ꯎꯀꯨ ꯑꯆꯧꯕ 2 ꯄꯥꯟꯕ ꯗꯥꯏꯚꯔꯁꯟ ꯑꯃ ꯁꯦꯝꯕꯅꯤ ꯅꯣꯡꯅ ꯀꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯀꯨ 2 ꯑꯗꯨꯗ ꯆꯦꯜꯂꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯄꯨꯕ ꯉꯝꯗꯕꯅ ꯂꯝꯕꯤ ꯃꯊꯛꯇ ꯄꯥꯊꯣꯛꯂꯒ ꯆꯦꯜꯂꯛꯄꯗꯒꯤ ꯂꯝꯕꯤ ꯑꯗꯨ ꯅꯤꯡꯈꯥꯏꯈꯤꯕꯅꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯁꯤ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯊꯩꯔꯒ ꯆꯠꯀꯗꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯇꯣꯡꯖꯩ ꯃꯔꯤꯜ ꯂꯝꯕꯤꯒꯤ ꯇꯧꯗꯥꯏꯖꯥꯡ ꯑꯃꯁꯨꯡ ꯔꯦꯡꯄꯥꯡꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯆꯤꯡꯗꯒꯤ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯌꯥꯎꯅ ꯂꯩꯕꯥꯛ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯆꯥꯎꯔꯥꯛꯅ ꯐꯨꯠ 50 ꯔꯣꯝ ꯍꯦꯟꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯂꯝꯕꯤ ꯑꯁꯤꯁꯨ ꯐꯥꯎꯅꯕ ꯌꯥꯗ꯭ꯔꯦ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯁꯦꯝꯕꯗ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯠ 2ꯒꯤ ꯃꯊꯛꯇ ꯆꯪꯈꯤꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯈꯣꯡꯁꯥꯡ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯂꯦꯞꯇꯅ ꯆꯨꯔꯛꯈꯤꯕ ꯑꯀꯟꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯡꯁꯥꯡꯗꯒꯤ ꯇꯃꯦꯡꯂꯣꯡ ꯐꯥꯎꯕ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯈꯣꯡꯁꯥꯡꯗ ꯅꯨꯡꯖꯥꯎ ꯑꯃꯁꯨꯡ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯀꯌꯥ ꯑꯀꯟꯕ ꯏꯁꯤꯡꯒꯤ ꯆꯦꯜꯒ ꯂꯣꯏꯅꯅ ꯆꯦꯟꯊꯔꯛꯄꯗꯒꯤ ꯂꯝꯕꯤ ꯐꯨꯟꯖꯤꯟꯈꯤꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯁꯤꯜꯚꯥꯂꯤꯌꯥ ꯀꯝꯄꯦꯅꯤꯅ ꯈꯣꯡꯁꯥꯡꯗꯒꯤ ꯇꯃꯦꯡꯂꯣꯡ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯤꯖꯔꯤ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯗꯕꯜ ꯂꯦꯟ ꯑꯣꯟꯊꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯛꯊꯣꯛꯄꯒꯤ ꯊꯕꯛ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯊꯔꯤ ꯂꯝꯕꯤ ꯄꯥꯛꯊꯣꯔꯛꯄ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯟꯅ ꯗ꯭ꯔꯦꯟ ꯑꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡ ꯂꯩꯕꯥꯛ ꯍꯩꯖꯤꯟꯗꯨꯅ ꯊꯣꯟꯖꯤꯜꯂꯝꯕ ꯁꯔꯨꯛ ꯑꯗꯨ ꯑꯀꯟꯕ ꯅꯣꯡ ꯑꯗꯨꯅ ꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯦꯟꯊꯔꯒ ꯄꯨꯊꯔꯛꯄꯅꯤ ꯂꯣꯏꯅꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯁꯥꯕ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯐꯝ ꯌꯥꯎꯅ ꯂꯩꯅꯨꯡꯗ ꯏꯁꯤꯡ ꯆꯦꯜꯂꯛꯄꯗꯒꯤ ꯌꯨꯝ ꯑꯗꯨ ꯅꯝꯊꯔꯛꯈꯤꯕꯅꯤ ꯅꯝꯊꯈ꯭ꯔꯕ ꯌꯨꯝꯒꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯃꯤꯡ ꯒꯨꯂꯧꯉꯝ ꯆꯍꯤ 35 ꯑꯄꯣꯛꯄ ꯁꯣꯂꯣꯃꯣꯟ ꯀꯧꯏ ꯈꯣꯡꯁꯥꯡꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯅꯝꯊꯈꯤꯕ ꯑꯗꯨꯅ ꯂꯩꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯚꯝ ꯎꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏ ꯑꯃꯔꯣꯝ ꯁꯥꯡꯅ ꯂꯝꯕꯤꯗ ꯅꯨꯡ ꯂꯩꯅꯥꯡꯁꯤꯡ ꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯦꯟꯊꯔꯛꯄ ꯑꯁꯤꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯅꯨꯡꯖꯥꯎ ꯀꯌꯥ ꯄꯩꯁꯤꯟꯗꯨꯅ ꯂꯩꯕꯅ ꯈꯣꯡꯁꯥꯡ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡꯒꯤ ꯂꯝꯕꯤ ꯐꯥꯎꯅꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡꯒꯤ ꯃꯌꯥꯏ ꯔꯣꯗ ꯃꯦꯗꯤꯌꯟꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯄꯥꯝꯕꯤ ꯃꯈꯜ ꯀꯌꯥ ꯊꯥꯔꯤꯕꯁꯤ ꯌꯦꯡꯕꯗ ꯐꯖꯔꯒꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯃꯁꯥ ꯊꯥꯕꯤꯗꯕꯅ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ
ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀ꯭ꯂꯤꯟ ꯏꯝꯐꯥꯜ ꯒ꯭ꯔꯤꯟ ꯏꯝꯐꯥꯜ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡꯒꯤ ꯔꯣꯗ ꯃꯦꯗꯤꯌꯟꯗ ꯃꯈꯜ ꯀꯌꯥꯒꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯗꯨꯅ ꯏꯝꯐꯥꯜ ꯁꯤꯇꯤꯕꯨ ꯃꯁꯛ ꯃꯇꯧ ꯐꯖꯅꯅꯕ ꯍꯣꯠꯅꯕ ꯍꯧꯈꯤꯕꯅꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯔꯣꯗ ꯃꯦꯗꯤꯌꯟꯗ ꯊꯥꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯄꯥꯟꯒꯤ ꯃꯔꯨꯑꯣꯏꯕ ꯚꯤꯑꯥꯏꯄꯤꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯅ ꯃꯁꯥ ꯃꯔꯦꯡ ꯀꯛꯄꯤꯕ ꯅꯠꯇꯅ ꯉꯁꯤꯗꯤ ꯃꯄꯨ ꯄꯥꯟꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯝꯕ ꯁꯝꯕꯜꯁꯤꯡ ꯍꯧꯖꯤꯛ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯇꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯃꯁꯥ ꯃꯔꯦꯡ ꯀꯥ ꯍꯦꯟꯅ ꯐꯟꯗꯣꯛꯇꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯏꯝꯐꯥꯜꯒꯤ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡ ꯍꯥꯏꯕꯗꯤ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗꯒꯤ ꯃꯥꯂꯣꯝ ꯐꯥꯎꯕ, ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗꯒꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯐꯥꯎꯕ, ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟꯗꯒꯤ ꯁꯤꯑꯦꯝ ꯕꯪꯒ꯭ꯂꯣ ꯃꯄꯥ ꯐꯥꯎꯕ, ꯔꯥꯖ ꯚꯕꯟꯗꯒꯤ ꯈꯨꯌꯥꯊꯣꯡ ꯐꯥꯎꯕ, ꯁꯤꯑꯦꯝ ꯕꯪꯒ꯭ꯂꯣ ꯃꯃꯥꯡꯗꯒꯤ ꯃꯣꯏꯔꯥꯡꯈꯣꯡ ꯃꯄꯥ ꯐꯥꯎꯕꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡꯒꯤ ꯔꯣꯗ ꯃꯦꯗꯤꯌꯟꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯌꯦꯡꯁꯤꯜꯂꯨꯕꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯃꯁꯥ ꯃꯔꯦꯡ ꯀꯛꯄꯤꯗꯕꯒꯤ ꯃꯃꯤ ꯇꯥꯕ ꯊꯦꯡꯅꯩ꯫ ꯂꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯔꯣꯗ ꯃꯦꯗꯤꯌꯟꯗ ꯍꯧꯔꯤꯕ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯃꯥꯏꯗ ꯐꯥꯎꯕ ꯈꯦꯠꯇꯨꯅ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯐꯥꯎꯕ ꯊꯣꯛꯍꯟꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ꯫ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯈꯛ ꯅꯠꯇꯅ ꯐꯣꯔ ꯍ꯭ꯋꯤꯂꯔ, ꯕꯁ, ꯇꯥꯇꯥꯅꯆꯤꯡꯕ ꯊꯧꯔꯤꯕꯁꯤꯡꯗꯁꯨ ꯂꯝꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡꯅ ꯈꯦꯠꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯍꯟꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗꯁꯨ ꯂꯩꯔꯤ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯅ ꯇꯦꯛꯆꯥꯛ ꯄꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯣꯏꯔꯤ꯫ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯥꯡꯃꯩꯕꯟ ꯂꯧꯔꯨꯡ ꯄꯨꯔꯦꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯤꯖꯝ ꯏꯕꯨꯡꯉꯣ ꯆꯍꯤ 68 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯏꯟꯗ꯭ꯔꯖꯤꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯒꯦꯠꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯪꯁꯤꯜꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯅꯕ ꯕꯣꯝ ꯑꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯄꯣꯈꯥꯏꯈ꯭ꯔꯦ꯫ ꯕꯣꯝ ꯄꯣꯈꯥꯏꯕ ꯑꯁꯤꯗ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯕꯗꯒꯤ ꯒꯦꯠꯀꯤ ꯁꯔꯨꯛ ꯈꯔ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯧꯗ꯭ꯔꯦ꯫ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯃꯁꯨ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯕꯤꯖꯦꯄꯤꯒꯤ ꯐꯤꯂꯣꯁꯣꯐꯤꯗ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯋꯥꯒꯅꯤ, ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯍꯤꯟꯗꯨ ꯔꯥꯁꯇ꯭ꯔ ꯂꯤꯡꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯋꯥꯒꯅꯤ ꯍꯥꯏꯕꯒ ꯃꯥꯟꯅꯩ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯔꯦꯁ꯭ꯋꯔ ꯒꯣꯁꯥꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯍꯧꯈꯤꯕ ꯖꯨꯟ 13ꯇ ꯀꯥꯡꯄꯣꯛꯄꯤꯗ ꯄꯥꯡꯊꯣꯛꯄ ꯕꯤꯖꯦꯄꯤꯒꯤ ꯁ꯭ꯇꯦꯠ ꯑꯦꯖꯨꯀꯦꯇꯤꯚ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯕꯤꯖꯦꯄꯤꯒꯤ ꯐꯤꯂꯣꯁꯣꯐꯤ ꯄꯨꯊꯣꯛꯂꯝꯕ ꯗꯣꯛꯇꯔ ꯕꯤ.ꯑꯦꯁ. ꯃꯨꯟꯖꯦ, ꯀꯦꯁꯕ ꯕꯂꯤꯔꯥꯝ ꯍꯦꯒꯗꯦꯋꯥꯔ, ꯗꯣꯛꯇꯔ ꯁ꯭ꯌꯥꯃꯥ ꯄ꯭ꯔꯁꯥꯗ ꯃꯨꯈꯔꯖꯤ, ꯗꯥꯃꯣꯗꯣꯔ ꯁꯔꯚꯥꯀꯔ, ꯗꯤꯟ ꯗꯌꯥꯟ ꯎꯄꯥꯙ꯭ꯌꯥꯌ, ꯃꯥꯙꯕꯔꯥꯎ ꯁꯗꯥꯁꯤꯕꯔꯥꯎ, ꯒꯣꯋꯥꯜꯀꯔꯅꯆꯤꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥꯒꯤ ꯐꯦꯁꯤꯖꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯆꯠꯂꯤꯕꯅꯤ꯫ ꯕꯤꯖꯦꯄꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯑꯃꯤꯠ ꯁꯥꯍꯅ ꯆꯍꯤ 9 ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯑꯅꯧꯕ ꯏꯟꯗꯤꯌꯥ ꯑꯃ ꯁꯦꯝꯂꯛꯄ ꯉꯝꯂꯦ ꯍꯥꯏꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯤꯗ ꯁꯦꯝꯒꯠꯂꯤꯕꯒꯦ ꯍꯪꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯦꯝꯂꯤꯕ ꯏꯟꯗꯤꯌꯥ ꯑꯁꯤ ꯃꯅꯤꯡ ꯍꯟꯕ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯔꯤꯕꯅꯤ, ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯏꯟꯗꯤꯌꯥ ꯅꯠꯇꯦ ꯍꯥꯏꯈꯤ꯫ ꯗꯤꯃꯣꯅꯦꯇꯥꯏꯖꯦꯁꯟꯗꯒꯤ ꯍꯧꯔꯒ ꯃꯤ ꯁꯤꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯗꯤꯃꯣꯅꯦꯇꯥꯏꯖꯦꯁꯟ ꯇꯧꯕꯅ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯈꯤꯗꯦ ꯍꯥꯏꯕ ꯈꯪꯅꯔꯕꯅꯤ꯫
Narendra Modina palingegi matam asi India mikap mirau kholtana thalaba lamdam ama oiri makhoigi chahi nipan asida lusingba masel thajanadaba amasung amaga tukachaba phauhannaba sinba lengakne hanagi chatnabida union territory dagi state ta upgrades taunai adubu state dagi union territory da hanthade adubu BJP gi matamda Kashmir asi union territory da oina hanthahanki Kashmir bu ningthi nungaina yengsinbidaba makhoigi problem solve tawba ngamdana lairi chahi nipan asida malemgi leibak kayaga India ga leinaramba mari henna sokchinba matam oidi pochegi mamal atia pakna wangkhale smart city oigani hairaga city kaya lingkhat khraiba haningai oiri hangningai oiri chief minister na phongdokhiba prime minister Narendra Modi amasung home minister Amit Shah na lengakpa matamasi malemgi manungda khwaidigi mamba matamni haibata laloi chief minister na bureaucrat singdi politician singna apamba lambida pugadabani bureaucrat singna makhoigi apambada chatloidobani haina phongdokpa laikhre politician gi poktak minister singda karigumba matamda yamna tangai fadaba lei politician singna bureaucrat singi yakada thabak tawroi haibasi laibak thibani masi khunai asida chobo masak thiba ama oihangani haiki matam amada lengak leiringaida Delhi da chatlaga magi thakta unaduna khangnaba thadokhi hauji employees singda thagi phangpham thokpa tolo pidaba kaya yauribasi bureaucrat singdagi poktak loba changi aikhoidi minister ni loina khanglabani haibagi wakhalon asi thadok haningi hainasu phongdokhi chief minister na machoi taruraba Manipur asi punsinbagi thabak haujikta tapna haudokli haina phongdokhiba asi hanadi Manipur asi machet karamna leiram libano hangki lengang na paikhaliba war on drug asi sangchinduna lakli adubu drug lalonbagi thabakta chenaba minister MLA kyagi mathakta action lobiyu maram asina Manipur kanbada aikhoi pumnamakna thodang lominaba tai Handakta Kangpokpida numinini sumna pangthokhiba BJP gi mifamda Chief Minister N Birena BJP na sing amasung tamgi mari amuk hanjilhale haina phongdokhiba wafamgi mayokta Congress ki Vice President Hareswar Goswami na BJP gi lengaki matamda Manipur gi unity amasung integrity kaihellambani haibaga loinana adungai gi June 19 gi thogdok adu BJP gi lengak matamda thokhibani haina paumisingda phongdokhi India da haukiba chayol khara asida COVID sandokpagi chang lepa leitana wangkhalakpaga loinana haukiba pung kunga mari asida miyoi lising 13 chani 13 positive oiba thengnakhibaga loinana miyoi kunga humdoi laichet asina maram oiduna laikhidre Manipur gi apunba district 13 ki manungda district 10 gi sample nifuga manga test tawkhibada nahan positive case amata thengnakhidrabasu ngarangi oinadi haukiba pung kunga mari gi manungda district 9 gi sample nifuga 3 test tawbagi manungda Kangpokpi district tagi nupi ama covid positive oiramkhibaga loinana nahan phawbada positive case ani leirambagi manungda home isolation tawduna leirakhiba ama ngarang discharge tawkhraba matungda sumnatagi active case ama khaktamak leigadabadu anoba case ama thengnabadagi active case ani leiri Nauna positive oikhibasing asi tharaga leiba asida hojik phawbada covid positive oikhraba apunba mising crore mari lakuntrani thoi lesing mari phumdoi chatet mobudraga humdoi yokre loinana active case hauji lising humphugani pan chamga sumna ni panda leiri haina health ministry dagi phangba report amana hairi Kwakta amadi moirangi manungda leiba mama mapa oibasingna karigumba masasingna drug sizinare khanglabadi Bishnupur district police ki makok thongbasingda changjara-u natraga MLA masada changjara-u haina moirangi MLA thongam satina phongdokkhre loinana rehabilitation center da thamnanaba achangba selsu MLA gi maikaidagi puthokani haina chief minister na
ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ ꯑꯅꯤꯁꯨꯕ ꯁꯔꯨꯛꯀꯤ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯍꯥꯟ ꯀ꯭ꯋꯥꯛꯇꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯗ MLAꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛꯁꯤꯗ ꯑꯒꯅꯤꯄꯠ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯃꯤꯂꯤꯇꯔꯤ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯆꯠꯊꯔꯒꯅꯤ ꯂꯥꯎꯊꯣꯔꯛꯂꯤꯕ ꯑꯁꯤ ꯂꯧꯊꯣꯛꯎ ꯃꯊꯣꯡ ꯍꯨꯛꯇꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯃꯩ ꯆꯥꯛꯈꯠꯂꯛꯂꯤꯕ ꯑꯁꯤ ꯂꯥꯏꯅ ꯂꯧꯗꯦ ꯍꯥꯏꯔꯗꯨꯅ ꯂꯩꯉꯥꯛꯅ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ CPIꯒꯤ ꯂꯨꯆꯤꯡꯕ L. ꯁꯣꯇꯤꯜ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯃꯍꯥꯛꯅ ꯏꯔꯥꯕꯣꯠ ꯕꯥꯕꯟꯗ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯣꯅ ꯌꯥꯗꯕ ꯏꯟꯀꯣꯁꯔꯁꯤꯡ ꯇꯛꯊꯣꯛꯄꯗꯤ ꯁꯧꯒꯠꯂꯤ ꯑꯗꯨꯕꯨ ꯂꯥꯏꯔꯕꯁꯤꯡꯗꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ꯫ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯗꯒꯤ ꯐꯪꯕ ꯃꯇꯨꯡ ꯏꯟꯅ ꯑꯒꯅꯤꯄꯠ ꯁ꯭ꯀꯤꯝꯒꯤ ꯃꯥꯌꯣꯛꯇ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯒꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯂꯦ꯫ ꯅꯨꯃꯤꯠ 4ꯅꯤ ꯆꯠꯂꯛꯄꯗ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯑꯒꯅꯤꯚꯔꯁꯤꯡꯒꯤꯗꯃꯛ ꯆꯥꯗ 10ꯒꯤ ꯖꯣꯕ ꯔꯤꯖꯥꯔꯚꯦꯁꯟ ꯇꯧꯔꯒꯅꯤ ꯂꯥꯎꯊꯣꯔꯛꯂꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯦꯛꯁ ꯁꯥꯔꯚꯤꯁꯃꯦꯟꯁꯤꯡꯒꯤ ꯆꯠꯅꯔꯛꯂꯤꯕ ꯔꯤꯖꯥꯔꯚꯦꯁꯟꯒꯤ ꯃꯊꯛꯇꯅꯤ꯫ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯗ CAPF ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅꯆꯤꯡꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯒꯅꯤꯚꯔꯁꯤꯡꯅ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯐꯪꯕꯗ ꯆꯍꯤ 3 ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯣꯏꯅꯅ CAPF ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇ ꯍꯧꯖꯤꯛ ꯄꯣꯁꯠ ꯂꯥꯈ 90 ꯔꯣꯝ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯗꯨꯅ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯔꯦꯡꯛꯇꯅ ꯄꯣꯁꯠ ꯂꯥꯈ 30 ꯔꯣꯝ ꯍꯥꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯂꯨꯔꯒꯁꯨ IRB-ꯅꯆꯤꯡꯕꯒꯤ ꯄꯣꯁꯠ ꯀꯌꯥ ꯂꯧꯅꯅꯕ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯄꯥꯡꯊꯣꯛꯈ꯭ꯔꯒ ꯍꯥꯏꯗꯣꯛꯇꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯣꯗꯤꯒꯤ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ ꯏꯪ 2014ꯗꯒꯤ ꯂꯩꯉꯥꯛ ꯆꯨꯞꯂꯤ ꯄꯥꯏꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯂꯩꯍꯟꯗꯅꯕ ꯅꯍꯥꯔꯣꯜ ꯀ꯭ꯔꯣꯔ 2ꯗꯒꯤ ꯇꯥꯗꯅ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯅ ꯑꯣꯟꯊꯣꯛꯇ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯁ꯭ꯇꯥꯔꯠ ꯑꯞ ꯁ꯭ꯀꯤꯝ ꯍꯧꯗꯣꯛꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯔꯣ ꯍꯥꯏꯕꯔꯣꯝꯗ ꯂꯥꯛꯂꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 4ꯔꯣꯝꯒꯤ ꯃꯃꯥꯡ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯑꯦꯄ꯭ꯔꯤꯜ 2ꯗ ꯃꯇꯝ ꯑꯗꯨꯗ ꯃꯁꯥꯒꯤ ꯆꯍꯤ 5 ꯈꯛꯇꯃꯛ ꯁꯨꯕꯒ ꯂꯣꯏꯅꯅ ꯂꯥꯡꯖꯤꯡ ꯑꯆꯧꯕꯗ ꯂꯩꯕ ꯒ꯭ꯔꯨꯞ ꯁꯦꯟꯇꯔ CRPFꯀꯤ ꯃꯣꯟꯇꯦꯁꯔꯤ ꯁ꯭ꯀꯨꯜꯗ KG ꯀ꯭ꯂꯥꯁ ꯈꯛꯇꯃꯛ ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯀꯥꯔꯕ ꯃꯇꯨꯡ ꯁꯨꯇꯤ ꯊꯥꯔꯛꯂꯒ ꯃꯌꯨꯝꯗ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯊꯤꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯀꯦꯁꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯋꯥꯌꯦꯜꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯀꯣꯔꯠꯅ ꯐꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕꯗꯒꯤ ꯉꯔꯥꯡ ꯎꯔꯤꯄꯣꯛ ꯆꯤꯔꯥꯞ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠ ꯄꯣꯛꯁꯣ ꯅꯝꯕꯔ 1 ꯃꯅꯤꯄꯨꯔꯒꯤ ꯖꯖ ꯁꯂꯥꯝ ꯏꯕꯣꯆꯥꯅ ꯄꯤꯈꯤꯕ ꯖꯖꯃꯦꯟꯠ ꯑꯃꯁꯨꯡ ꯑꯣꯔꯗꯔꯗ ꯐꯥꯗꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯔꯣꯝ ꯔꯥꯀꯦꯁ ꯆꯍꯤ 35 ꯑꯄꯣꯛꯄ ꯑꯥꯏ ꯅꯥꯎꯕ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 8ꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯊꯧꯕꯥꯜ ꯁ꯭ꯇꯣꯔ ꯁꯦꯂꯦꯛꯁꯟꯗ ꯃꯊꯧ ꯇꯧꯔꯝꯕ ꯊꯧꯕꯥꯜ ꯀꯤꯌꯥꯝ ꯁꯤꯐꯥꯏꯗꯒꯤ BDF ꯅꯝꯕꯔ 311 ꯁꯤꯅꯥꯝ ꯑꯅꯟ ꯁꯤꯡꯗ ꯂꯨꯄꯥ ꯂꯥꯈ 2ꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ BDF ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯥꯡꯈ꯭ꯔꯦ꯫ ꯉꯔꯥꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯊꯧꯕꯥꯜꯒꯤ ꯔꯤꯖꯥꯔꯚ ꯑꯣꯐꯤꯁꯥꯔ SH ꯔꯤꯁꯤꯀꯥꯟꯇ ꯁꯤꯡꯅ ꯀꯦꯁꯤꯌꯔ ꯍꯦꯝꯕ ꯁꯤꯡ ꯌꯥꯎꯅ ꯊꯧꯕꯥꯜ SP ꯖꯣꯒꯦꯆꯟꯗ꯭ꯔ ꯍꯥꯎꯕꯤꯖꯝꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ BDF ꯋꯦꯜꯐꯤꯌꯔ ꯐꯟꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯂꯨꯄꯥ ꯂꯥꯈ 2ꯒꯤ ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯅꯟꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯁꯤꯅꯥꯝ ꯑꯣꯡꯕꯤ ꯑꯁꯥꯗꯦꯕꯤꯗ ꯁꯦꯟꯐꯝ ꯑꯁꯤ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯍꯧꯗꯣꯛꯈꯤꯕ ꯑꯒꯅꯤꯄꯠ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯦꯁꯅꯦꯜ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥ NSUI-ꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯕꯗ ꯏꯪ ꯇꯞꯄ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯗ NSUI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ꯫
NSUI Manipur State ki President Kabir Ahmad na thadorokpa cherolda leiba asida agnipat recruitment scheme hek hokdokhiba matungda leiba asigi mafam kiyadagi mahairoi singna scheme asibu withdraw taunanaba demand tawduna khongjang sangsinnare scheme asigi makhada leiba asigi naha singbo sahi mari khaki armed forces ta thabak piba chahi mari gi matungda makhoida sel gi khudong chaba phanghangani hariba scheme asi withdraw tawbiu scheme asigi matangda Imperial amana Indian Army gi anauba recruitment scheme asina thabak tawbagi chahida ahongba lakhaliba sida nungaitaba phongdokpasu laikhrabani Indian National Congress ki lusingba Rahul Gandhi nasu scheme asigi matangda BJP leingakna leiba asigi forces singi leidiba dignity traction amadi discipline da yasinaba puraknaba sinbagi thawong lepkadabani hainasu phongdokhi Awang bathaki mahaikol ama oriba Manipur University gi Department of Biotechnology gi Academy Affairs da atmosphere kaide chatliba sahi khara sida associate professor ama oina leriba ojanupi amana mahairoi singi career manghalle haina department asigi mahairoi singna khuyek piduna thadorakpa cherol amada hairi haukiba chahi ama ani asida oja asina class sangnaina lobi dabana amadi mahakna loba paper gi semester amata mapung phana ningthina taglaktabana maram oiraga mahairoi singi career mangbagi phibam asi oirakhibani haina mahairoi sing asina phongdorakle makhatarakpada mapangi oiba paw khardang pijari Prime Minister Narendra Modi na thangji numita Gujarat Railway project sing yaungna lupa crore 19 gi chawkhat thaurangi project kaya sangakhibaga loinana project kaya amana urep uyum tamkhre Agnipat military recruitment scheme amasung masina national security amasung army da pirakpa yaba impact ki matang de yangsinana Supreme Court ki hanagi judge amagi makhada expert committee ama semnana ba taksiladuna public interest litigation PIL ama apex court asida file tawkhre Center gi Agnipat scheme gi mayokta leibak sinba thungna kanba protect satharingai marak thangji numita Defense Minister Rajnath Singh na chair lawduna service chief singaloinana awangba thaki mifam ama pangthokre hairi Sikkim gi konung Gangtok tagi kilometer 30 rom chatlaga leiba Singtam town phauduna cheliba Tista Turel dagi mioi ama pung taruk lom hotnaraba matung kanba ngamkhre hairi Tripura ki tongan ba mafam sing maru oina Agartala city da nahandagi hauraga kanba mawngda nong subadagi city asigi ayamba saru isingna thungkibaga loinana khudaktagi Agartala da laiba school sing ichawgi phibam phatriba phawba Thonglole haina mari leinaba authority na phongdokkhre Assam police na nahan chathakiba thibu humbagi thabakta yamlaba khusu khulai singa konana mioi ani phaba ngamkhre haina police ki makok thongba official amana phongdokkhre ngarang ayu anganbada Kaziranga National Park phauduna chaliba National Highway 37 da khongjel yangna thaurakpa gari na thomlambadagi Kabokai ama yauna saji ahum punna lamlaki sa mari sire
ꯑꯁꯥꯝꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 38 ꯁꯤꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯉꯟꯕꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯀꯥꯕꯨꯜꯗ ꯂꯩꯕ ꯒꯨꯔꯨꯗ꯭ꯋꯥꯔ ꯑꯃꯗ ꯕꯣꯝ 3 ꯄꯣꯈꯥꯏꯍꯟꯗꯨꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯆꯝ 2 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯁꯦꯀꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 3 ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ꯫ ꯔꯁꯤꯌꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯎꯠꯇꯨꯅ ꯃꯥꯂꯦꯝꯗ ꯀꯤꯍꯟꯕ ꯂꯩꯇꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯃꯣꯁꯀꯣꯅ ꯃꯁꯤꯒꯤ ꯁꯣꯚꯔꯦꯟꯇꯤ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯁꯤꯒꯨꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯋꯥ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯅ $3 ꯕꯤꯂꯤꯌꯟ ꯀꯤ ꯑꯦꯛꯁꯇꯦꯟꯗꯦꯗ ꯐꯟꯗ ꯐꯦꯁꯤꯂꯤꯇꯤ (EFF) ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕꯒꯤ ꯃꯇꯥꯡꯗ ꯑꯀꯟꯕ ꯗꯤꯃꯥꯟꯗꯁꯤꯡ ꯊꯨꯡꯍꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯤꯂꯤꯇꯔꯤ ꯐꯟꯗ (IMF)ꯒ ꯆꯠꯊꯔꯛꯈꯤꯕ ꯅꯤꯒꯣꯁꯤꯌꯦꯁꯟꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯥꯛꯂꯦ ꯍꯥꯏꯔꯦ꯫ ꯏꯇꯥꯂꯤꯗ ꯆꯌꯣꯜ ꯀꯌꯥ ꯀꯣꯚꯤꯗ ꯏꯟꯐꯦꯛꯁꯟꯒꯤ ꯆꯥꯡ ꯍꯟꯊꯔꯨꯔꯕ ꯃꯇꯨꯡꯗ ꯊꯪꯅ ꯍꯧꯈꯤꯕ ꯆꯌꯣꯜ 2 ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤꯒꯤ ꯏꯟꯐꯦꯛꯁꯟꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯕꯁꯤ ꯏꯇꯥꯂꯤꯒꯤ ꯍꯥꯏ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯍꯦꯜꯊꯀꯤ ꯗꯦꯇꯥꯅ ꯎꯠꯈ꯭ꯔꯦ꯫ ꯁ꯭ꯄꯦꯟꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯥꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 42 ꯌꯧꯈꯤꯕꯒ ꯂꯣꯏꯅꯅ ꯀꯥꯂꯦꯟ ꯍꯧꯔꯛꯄꯒꯤ ꯍꯤꯠꯋꯦꯕꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯂꯝꯗꯝꯗ ꯃꯐꯝ ꯀꯌꯥꯗ ꯎꯃꯪ ꯑꯃꯗꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡꯁꯤꯡ ꯂꯥꯃꯩ ꯆꯥꯛꯍꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯌꯨꯀ꯭ꯔꯦꯟ FIH ꯍꯣꯀꯤ ꯄ꯭ꯔꯣ ꯂꯤꯒ 2021-2022 ꯇ꯭ꯔꯥꯏꯒꯤ ꯉꯔꯥꯡ ꯅꯦꯗꯔꯂꯦꯟड्ꯁꯀꯤ ꯔꯣꯇꯔꯗꯥꯝꯗ ꯁꯥꯟꯅꯈꯤꯕ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯦꯆꯇ ꯋꯥꯔꯜ ꯅꯝꯕꯔ 2 ꯑꯔꯖꯦꯟꯇꯤꯅꯥꯕꯨ ꯄꯦꯅꯥꯜꯇꯤ ꯁꯨꯠꯑꯥꯎꯠꯇ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯁꯦꯅꯤꯌꯔ ꯋꯤꯃꯦꯟꯁ ꯅꯦꯁꯅꯦꯜ ꯇꯤꯝꯅ ꯑꯦꯛꯁꯄ꯭ꯂꯣꯖꯔ ꯇ꯭ꯔꯤꯞꯀꯤꯗꯃꯛ ꯁ꯭ꯋꯤꯗꯦꯟꯗ ꯆꯠꯇꯨꯅ WU23 ꯅꯦꯁꯟꯁ ꯇꯣꯔꯅꯥꯃꯦꯟꯠꯇ ꯁꯔꯨꯛ ꯌꯥꯔꯒꯅꯤ꯫ ꯏꯟꯗꯤꯌꯥꯒ ꯁ꯭ꯋꯤꯗꯦꯟ ꯑꯃꯗꯤ USAꯒ ꯊꯥ ꯑꯁꯤꯒꯤ 22ꯗꯒꯤ 29 ꯐꯥꯎꯕ ꯁ꯭ꯋꯤꯗꯦꯟꯗ ꯁꯥꯟꯅꯔꯒꯅꯤ꯫ ꯑꯟꯗꯔ 20 ꯋꯤꯃꯦꯟꯁ ꯇꯤꯝ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯦꯔꯣꯁ ꯋꯤꯃꯦꯟꯁ ꯇꯤꯝꯒꯤ ꯍꯦꯗ ꯀꯣꯆ ꯁꯨꯔꯦꯟ ꯁꯦꯇ꯭ꯔꯤꯅ ꯏꯟꯇꯔꯤꯝ ꯍꯦꯗ ꯀꯣꯆ ꯑꯣꯏꯅ ꯀꯦꯝꯞ ꯑꯁꯤꯗ ꯂꯨꯆꯤꯡꯂꯒꯅꯤ꯫ ꯃꯤꯑꯣꯏ 23ꯅ ꯁꯥꯕ ꯏꯟꯗꯤꯌꯟ ꯀꯟꯇꯤꯟꯖꯦꯟꯠ ꯑꯁꯤ ꯍꯧꯖꯤꯛ ꯊꯥ ꯑꯁꯤꯒꯤ 12ꯗꯒꯤ ꯍꯧꯗꯨꯅ ꯄꯨꯅꯦꯗ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯆꯠꯊꯔꯤꯕꯅꯤ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯅꯧꯅ ꯈꯜꯂꯕ ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯍꯥꯟꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯥꯎꯟꯁꯤꯜ ꯃꯤꯐꯝ ꯊꯥ ꯑꯁꯤꯒꯤ 23ꯒꯤ ꯑꯌꯨꯛ ꯄꯨꯡ 9:30ꯗ YWC ꯊꯝꯕꯥꯜꯈꯣꯡꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ W ꯃꯪꯂꯦꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯀ꯭ꯔꯣꯁꯤꯌꯥꯒꯤ ꯖꯥꯒ꯭ꯔꯦꯕꯇ ꯆꯠꯊꯔꯤꯕ WTT ꯀꯟꯇꯦꯟꯗꯔ 2022ꯒꯤ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯃꯦꯟꯁ ꯁꯤꯡꯒꯜꯁꯀꯤ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜ ꯃꯦꯆ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯄꯦꯗꯂꯔ ꯁꯥꯊꯤꯌꯥꯟ ꯒꯅꯥꯁꯦꯀꯔꯅ ꯆꯥꯏꯅꯤꯁ ꯇꯥꯏꯄꯩꯒꯤ ꯆꯣꯡ ꯆꯤ ꯌꯣꯡꯒꯤ ꯃꯈꯨꯠꯇ ꯁ꯭ꯇ꯭ꯔꯦꯠ ꯒꯦꯝꯗ ꯃꯥꯏꯊꯤꯗꯨꯅ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯆꯩꯅꯥꯒꯤ ꯖ꯭ꯋꯥꯡ ꯖꯨꯟ ꯄꯦꯡꯅ ꯏꯟꯗꯤꯌꯥꯒꯤ ꯁꯠꯂꯔ HS ꯄ꯭ꯔꯅꯣꯏꯕꯨ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯑꯅꯤꯁꯨꯕ ꯁꯦꯃꯤ-ꯐꯥꯏꯅꯦꯜꯗ ꯁ꯭ꯇ꯭ꯔꯦꯠ ꯁꯦꯠ 21-16, 21-15ꯗ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯒ ꯏꯟꯗꯣꯅꯦꯁꯤꯌꯥꯟ ꯑꯣꯄꯟꯒꯤ ꯐꯥꯏꯅꯦꯜ ꯆꯪꯕ ꯉꯝꯈ꯭ꯔꯦ꯫ ꯑꯃꯗꯤ KT ꯂꯦꯗꯤꯀꯤꯅ ꯀꯦꯅꯦꯗꯥꯒꯤ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯁꯃꯔ ꯃꯦꯛꯏꯟꯇꯣꯁꯀ ꯌꯥꯝꯅ ꯅꯛꯅꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯉꯔꯥꯡ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤꯒꯤ ꯐ꯭ꯔꯤ ꯁ꯭ꯇꯥꯏꯜ 400 ꯃꯤꯇꯔ ꯋꯥꯔꯜꯗ ꯇꯥꯏꯇꯜ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ
World Championship-ta goal lauba 13 suba ngamkhre. Loisilakpada maroiba paw mahana. Nong surabasu miyam humna saruk yaduna kunga mathoi suba Great June Uprising Unity Day gi thauram pangthokkhre. Ngamkhai kanbagi ihauda thawai kat khraba thoba thobisingda haikat lekat tamkhre ikai khumna botkhre. Manipur kanana bagidamak yeknaba masak khangdokadabane. June 19 mathang sahidagi set holiday lauthokpiu haina Joy Chandra Konthaujamna phongdokkhre. Umangi lam ngakbada sisinanaba nongmai chama laikhre nongmai kapagi training haukhre. Manipur the Forest Protection Force ki battalion amalingbagi tangai fadaba leide. Chief Minister N Biren yauna lenga ki minister amata June 19 gi hekal lekat tamba lakhidre hairi. June 19 gi thaudok BJP gi matamda thokhibani haina phongdorakli. Agnipat scheme handoktrabadi khongjang sangsilagani haire. Bus singda haksangi phibam tongalaba singi ram hapidre. Loken seng FCI dalehenana ba wa khanakhre haire. Mafam kiyada chingning khaiba lambi namthabadagi Imphal Jiribam lambi phaunakhidre. Miyoi manga draka konana phare haire. Thangmai banda bom pokhai halamle andro dasu bom ama leiramle haire. Sahi mangagi nupi macha ama buahan me school ka ba numitay kai khumnaba manghan bikhiba ben diver phadok pikre. Amadi lambi mayai da thariba pambi singi masa marengnak. Lambi chathok sasin tawriba miyoi singda khudong thiningai oihalle. Bijariba pausing asig loina na hojiki oinadi nungtigi phongliba pause sindagi lokthok saba maru oiba pausing miyamda pijaba loisinjari. Tabiriba singbo muka hana Pusparani Laisramna khurumjare.